ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯡꯁꯦꯜꯗ ꯐꯥꯖꯤꯟꯈꯤꯕ ꯊꯋꯥꯏ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯤꯡꯁꯦꯜꯗ ꯐꯥꯖꯤꯟꯈꯤꯕ ꯊꯋꯥꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯒꯣꯄꯥꯜ ꯃꯍꯥꯛ ꯌꯥꯝꯅ ꯐꯖꯔꯕ ꯗꯨꯀꯥꯟ ꯑꯃꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯑꯁꯤ ꯐꯖꯔꯕ ꯃꯈꯜ ꯀꯌꯥꯒꯤ ꯃꯤꯡꯁꯦꯜ ꯀꯌꯥ ꯑꯃ ꯌꯣꯟꯕ ꯑꯗꯨꯒ ꯌꯨꯝꯒꯤ ꯑꯣꯏꯕ ꯂꯩꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯑꯁꯤ ꯒꯣꯄꯥꯜꯒꯁꯨ ꯈꯔ ꯈꯪꯅꯕ ꯗꯨꯀꯥꯟꯅꯤ꯫ ꯈꯔ ꯈꯪꯅꯕꯁꯨ ꯑꯣꯏꯕꯅꯤꯅ ꯒꯣꯄꯥꯜ ꯗꯨꯀꯥꯟ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯐꯖꯔꯕ ꯃꯤꯡꯁꯦꯜ ꯑꯃ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯆꯪꯉꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯒꯣꯄꯥꯜꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯊ꯭ꯋꯥꯏꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯃꯤꯡꯁꯦꯜ ꯑꯃ ꯑꯁꯨꯝ ꯌꯦꯡꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯒꯣꯄꯥꯜꯗ "ꯇꯥ ꯒꯣꯄꯥꯜ, ꯃꯤꯡꯁꯦꯜ ꯑꯃ ꯈꯟꯕꯕꯨ ꯑꯗꯨꯛ ꯃꯨꯟꯅ ꯈꯜꯂꯤꯕꯗꯨꯕꯨ ꯂꯤꯛꯃꯜꯂꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯒꯣꯄꯥꯜꯅ "ꯍꯥꯏ, ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ, ꯈꯔꯁꯨ ꯊꯥꯕ ꯑꯗꯨꯒ ꯃꯥꯏꯗꯁꯨ ꯈꯔ ꯐꯖꯊꯣꯛꯄ ꯃꯤꯡꯁꯦꯜ ꯑꯃ ꯈꯜꯂꯤꯕꯅꯤ꯫ ꯉꯍꯥꯟ ꯑꯃ ꯂꯩꯕꯗꯨ ꯌꯥꯔꯝꯗ꯭ꯔꯦꯅꯦꯍꯦ, ꯅꯪꯒꯤ ꯃꯤꯡꯁꯦꯜꯁꯤ ꯏꯕꯨꯡꯉꯣ ꯅꯇꯩꯃꯅ ꯌꯥꯝꯅ ꯆꯩꯅꯦ꯫ ꯌꯦꯡꯉꯨ, ꯉꯍꯥꯟꯁꯨ ꯑꯩꯅ ꯃꯤꯡꯁꯦꯜ ꯑꯃ ꯂꯩꯔꯨꯔꯦ, ꯑꯗꯨꯒꯗꯤ ꯃꯤꯡꯁꯦꯜꯗꯨ ꯏꯕꯨꯡꯉꯣ ꯄꯋꯥꯔ ꯌꯥꯎꯕ ꯑꯣꯏꯔꯝꯗꯅ ꯃꯥꯏꯒꯁꯦ ꯃꯊꯦꯛ ꯊꯤꯛꯏꯅꯦ꯫ ꯑꯗꯨꯒꯨꯝꯕꯗꯣ ꯄꯥꯝꯗꯕ ꯑꯗꯨꯒꯤ ꯌꯦꯡꯉꯝꯃꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯒꯣꯄꯥꯜꯅ ꯂꯥꯎꯔꯛꯄꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ "ꯌꯦꯡꯕꯤꯌꯨ, ꯑꯄꯥꯝꯕꯗꯣ ꯈꯜꯂꯨ" ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯒꯣꯄꯥꯜꯅ ꯃꯤꯡꯁꯦꯜꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯑꯇꯣꯞꯄ ꯀꯥꯆꯤꯜ ꯈꯔ ꯑꯣꯏꯔꯞꯅ ꯉꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯣ ꯒꯣꯄꯥꯜꯅ ꯎꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯤ ꯂꯩꯊꯦꯛ ꯂꯩꯔꯣꯡ ꯌꯥꯝꯅ ꯍꯥꯞꯄꯇ ꯅꯠꯇꯅ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕ ꯃꯤꯡꯁꯦꯜ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯃꯤꯡꯁꯦꯜ ꯑꯁꯤꯕꯨ ꯎꯔꯨꯕꯗ ꯒꯣꯄꯥꯜ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯍꯦꯛ ꯄꯥꯝꯖꯔꯨꯕ ꯑꯃ ꯄꯣꯛꯂꯦ꯫ ꯒꯣꯄꯥꯜ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯣ ꯌꯦꯡꯖꯔꯨꯕꯗ ꯌꯥꯝꯅ ꯐꯖꯊꯣꯛꯄ ꯑꯃꯗꯤ ꯃꯃꯥꯏꯗꯣ ꯁꯤꯠ ꯅꯥꯟꯊꯣꯛꯄꯗꯧꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯒꯣꯄꯥꯜꯅ "ꯃꯁꯤꯒꯤ ꯃꯤꯡꯁꯦꯜꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ, ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯂꯧꯔꯒꯦ"꯫ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡ ꯒꯣꯄꯥꯜꯅ ꯄꯣꯠ ꯌꯣꯜꯂꯤꯕ ꯃꯤꯡꯁꯦꯜꯁꯤꯡ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯤꯡꯁꯦꯜ ꯑꯁꯦ ꯃꯍꯥꯛꯅ ꯑꯣꯏꯅ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ "ꯍꯣꯏ, ꯇꯥ ꯒꯣꯄꯥꯜꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯦꯛꯇꯃꯛ ꯂꯩꯕꯤꯔꯣ". ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯜ ꯍꯨꯟꯅꯔꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯒꯣꯄꯥꯜ ꯃꯤꯡꯁꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯒꯣꯄꯥꯜ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯕꯥꯗ ꯃꯍꯥꯛꯅ ꯂꯩꯔꯛꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯣ ꯄꯤꯔꯝꯃꯤ꯫ ꯊꯥꯕꯥꯅꯁꯨ ꯃꯤꯡꯁꯦꯜ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯃꯤꯡꯁꯦꯜ ꯑꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕ, ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯐ꯭ꯔꯦꯝ ꯑꯗꯨ ꯂꯩꯊꯦꯛ ꯂꯩꯔꯣꯏ ꯌꯥꯝꯅ ꯍꯥꯞꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯕꯥꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯒꯣꯄꯥꯜ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯆꯧꯕ ꯊꯕꯛ ꯇꯧꯕ ꯏꯃꯨꯡꯒꯤ ꯃꯤ ꯑꯣꯏꯕꯅꯤꯅ ꯌꯨꯝ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯅ ꯁꯥꯔꯤꯕꯅꯤ꯫ ꯌꯨꯝ ꯑꯗꯣ ꯃꯊꯣꯜ 3ꯅꯤ꯫ ꯒꯣꯄꯥꯜꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯗꯤ ꯕꯣꯔꯗꯤꯡꯗ ꯂꯣꯏꯅꯃꯛ ꯂꯩꯈꯤ꯫ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯊꯥꯕꯥꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ꯫ ꯊꯥꯕꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯤꯡꯁꯦꯜ ꯑꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯤꯡꯁꯦꯜ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯖꯒꯥ ꯑꯃꯗ ꯊꯦꯠꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯀꯦꯃꯧꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯂꯝꯗꯥꯏꯗ ꯍꯦꯛ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯤꯡꯁꯦꯜ ꯌꯦꯡꯕ ꯖꯒꯥꯅꯤ꯫ ꯃꯤꯡꯁꯦꯜ ꯑꯗꯣ ꯍꯟꯗꯛ ꯖ꯭ꯋꯥꯔ ꯑꯃ ꯍꯥꯈꯤꯕꯗꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯇꯥꯗꯨꯅ ꯀꯥꯏꯈꯤꯕꯗꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤ ꯂꯩꯗꯨꯅ ꯄꯨꯔꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯊꯦꯠꯆꯤꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ
ꯀꯦꯕ ꯃꯧꯕꯗ ꯁꯤꯖꯤꯟꯅꯕ ꯃꯤꯡꯁꯦꯜꯕꯨꯗꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯌꯦꯡꯖꯩ ꯃꯁꯤ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜ ꯑꯗꯨꯅ ꯀꯥꯏꯈꯤꯕꯗꯒꯤꯗꯤ ꯃꯍꯥꯛ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯋꯥꯠꯇ ꯋꯥꯠꯄꯒꯨꯝ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯛꯄꯗꯒꯤ ꯃꯤꯡꯁꯦꯜ ꯑꯁꯦ ꯒꯣꯄꯥꯜꯅ ꯂꯩꯕꯤꯔꯤꯕꯅꯤ ꯒꯣꯄꯥꯜꯅꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯍꯦꯛ ꯍꯦꯛ ꯌꯦꯡꯉꯤ ꯑꯗꯨꯕु ꯃꯤꯡꯁꯦꯜ ꯑꯁꯤꯅ ꯀꯥꯏꯈꯤꯕꯗꯒꯤ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯛꯂꯕꯅꯤ ꯑꯗꯨꯕु ꯍꯟꯗꯛ ꯒꯣꯄꯥꯜꯅ ꯂꯩꯔꯛꯂꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯆꯔꯥꯡꯅꯔꯝꯕ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯋꯥꯠ ꯋꯥꯠꯄꯒꯨꯝ ꯇꯧꯔꯝꯕꯗꯣ ꯄꯨꯡꯐ ꯐꯔꯕꯒꯨꯝ ꯇꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯊꯥꯕꯥ ꯑꯃꯗꯤ ꯒꯣꯄꯥꯜ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯀꯥꯗ ꯇꯨꯝꯕ ꯆꯪꯂꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯁꯤ ꯍꯧꯈ꯭ꯔꯕꯗ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯃꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯒꯣꯄꯥꯜꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯃꯨꯛ ꯈꯛꯇꯅꯤ ꯂꯥꯎꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯥꯕꯥꯅ ꯇꯥꯍꯧꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯥ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯏ ꯊꯥꯕꯥꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯂꯥꯎꯈꯤꯕꯗꯨꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯇꯥꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯑꯃꯠꯇ ꯂꯥꯎꯔꯛꯈꯤꯗꯕꯗꯒꯤꯗꯤ ꯊꯥꯕꯥꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯊꯥꯕꯥ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯑꯁꯨꯝꯅ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯊꯥꯕꯥ ꯎꯔꯣꯟ ꯁꯥꯔꯣꯟ ꯇꯨꯝꯊꯔꯨꯕꯗꯨ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯗꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯕ ꯀꯥꯟꯗꯅ ꯒꯥꯔꯤꯒꯤ ꯀꯇꯥꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯃꯁꯤꯗꯒꯤꯗꯤ ꯊꯥꯕꯥ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯈ꯭ꯔꯤ ꯑꯁꯨꯝꯅ ꯊꯥꯕꯥꯅ ꯇꯨꯝꯊꯅꯕ ꯍꯦꯛ ꯍꯣꯠꯅꯕꯒ ꯃꯍꯥꯛ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯛꯂꯤ ꯏꯁꯤꯡ ꯈꯧꯔꯥꯡꯂꯛꯄꯗꯒꯤ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯐꯤꯜꯇꯔ ꯑꯗꯨꯗ ꯏꯁꯤꯡ ꯈꯔ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯑꯗꯨꯕꯨ ꯐꯤꯜꯇꯔ ꯑꯗꯨꯗꯤ ꯏꯁꯤꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯤ ꯏꯁꯤꯡ ꯇꯥꯔꯛꯇꯕ ꯑꯗꯨꯗ ꯊꯥꯕꯥꯅ ꯑꯁ ꯆꯥꯛꯈꯨꯝ ꯇꯥꯅ ꯆꯠꯇꯣꯏꯁꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯕꯥ ꯆꯥꯛꯈꯨꯝꯂꯣꯝꯗ ꯏꯁꯤꯡ ꯈꯔ ꯊꯛꯎꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯊꯥꯕꯥꯅ ꯑꯗꯨꯝꯅ ꯆꯠꯈꯤꯕꯗꯨ ꯒꯣꯄꯥꯜ ꯈꯪꯍꯧꯏ ꯒꯣꯄꯥꯜꯅ ꯀꯗꯥꯏꯗꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯥꯕꯥꯅ ꯏꯁꯤꯡ ꯈꯤꯇ ꯊꯛꯎꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯕꯥ ꯆꯠꯈꯤ ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯤ ꯐꯤꯜꯇꯔꯁꯦ ꯏꯁꯤꯡ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯍꯌꯦꯡꯅꯦ ꯑꯃꯨꯛꯇ ꯍꯥꯟꯖꯤꯟꯅꯕ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯔꯣꯅꯤꯇꯥꯗꯣ ꯃꯥ ꯂꯥꯛꯂꯕꯗꯤ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯊꯥꯕꯥ ꯃꯈꯥꯔꯣꯝꯗ ꯑꯁꯨꯃꯛ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝ ꯆꯪꯂꯝꯗꯥꯏꯗ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯏꯁꯇꯤꯌꯥꯔ ꯀꯨꯝꯊꯔꯛꯄ ꯑꯗꯨꯗꯒꯤ ꯈꯔꯪ ꯍꯟꯗꯣꯛꯂꯒ ꯂꯩꯔꯤꯕ ꯎꯄꯨ ꯑꯃ ꯊꯝꯂꯤꯕꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯊꯦꯠꯇꯨꯅ ꯊꯝꯂꯤꯕ ꯒꯣꯄꯥꯜꯅ ꯂꯩꯔꯛꯈꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯁꯤꯜꯂꯨꯔꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯅ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯃꯤ ꯇꯥꯔꯤꯕꯗꯨ ꯊꯥꯕꯥꯅ ꯍꯥꯏꯐꯦꯠ ꯎꯍꯧꯏ ꯃꯗꯣ ꯃꯍꯥꯛꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯂꯥꯟꯗꯨꯅ ꯆꯠꯄꯗ ꯍꯥꯏꯐꯦꯠ ꯎꯈꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯊꯥꯕꯥꯅ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯣꯏꯅ ꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯥꯕꯥꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯁꯛꯇꯝꯁꯤꯕꯨ ꯍꯅꯨꯕꯤ ꯃꯨꯁꯤꯟ ꯃꯨꯕꯤ ꯑꯃ ꯑꯣꯏꯅ ꯎꯕꯒꯨꯝ ꯇꯧꯔꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯈꯔ ꯊꯛꯂꯤ ꯑꯁꯨꯝꯅ ꯏꯁꯤꯡ ꯈꯔ ꯊꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯂꯨꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯒꯣꯄꯥꯜꯅ ꯂꯩꯔꯛꯈꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯣ ꯑꯀꯤꯕ ꯁꯛꯇꯝꯗ ꯑꯁꯨꯝ ꯑꯣꯟꯊꯣꯔꯛꯄꯒꯨꯝ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯐꯥꯎꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯊꯥꯕꯥ ꯑꯁ ꯑꯍꯤꯡꯗ ꯃꯤꯡꯁꯦꯜ ꯌꯦꯡꯕ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤ ꯑꯩ ꯌꯦꯡꯉꯔꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯒꯣꯄꯥꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯊꯥꯕꯥꯅ ꯒꯣꯄꯥꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯊꯥꯕꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯝ ꯑꯃ ꯃꯉꯣꯟꯗ ꯐꯪꯉꯤ ꯁꯥꯎꯝ ꯑꯗꯨ ꯐꯪꯕꯗ ꯊꯥꯕꯥꯅ ꯀꯅꯥꯅꯣꯅꯤ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ
ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯁꯨꯝꯅ ꯊꯥꯕꯥꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯍꯦꯛꯇ ꯂꯩꯔꯝꯗꯦ꯫ ꯊꯥꯕꯥ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯀꯥꯈꯠꯂꯛꯂꯒ ꯃꯍꯥꯛ ꯀꯥꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯒꯣꯄꯥꯜꯅ "ꯑꯥꯏ ꯀꯩꯗꯧꯔꯦꯅꯦ ꯏꯐꯤꯡ ꯐꯤꯡꯉꯤꯕꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯥꯕꯥꯅ "ꯉꯁꯥꯏ ꯂꯩꯔꯛꯄ ꯃꯤꯡꯁꯦꯜꯗꯨ ꯑꯩꯅ ꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯕꯗ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯗ." "ꯍꯥ ꯀꯩꯗꯧꯔꯕ? ꯃꯤꯡꯁꯦꯜ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯛꯂꯒꯦ ꯃꯤ? ꯑꯩ ꯌꯥꯝꯅ ꯍꯥꯏꯅꯗ꯭ꯔꯒꯅ ꯑꯃ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯥꯅ "ꯑꯩ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯕꯥ ꯇꯨꯃꯤꯟꯅ ꯃꯍꯥꯛꯅ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯁꯦꯡꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯗꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯑꯣꯟ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥꯕꯥ ꯑꯃꯗꯤ ꯒꯣꯄꯥꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯤ꯫ ꯃꯇꯝ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯁꯤꯗ ꯔꯣꯅꯤꯇꯥ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯄꯔꯞ ꯂꯥꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯥꯅ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯒ ꯔꯣꯅꯤꯇꯥꯗ "ꯔꯣꯅꯤꯇꯥ, ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜꯁꯤ ꯅꯪꯕꯨ ꯐꯖꯗꯕ꯭ꯔꯅꯦ?" ꯑꯁꯨꯝꯅ ꯔꯣꯅꯤꯇꯥꯗ ꯍꯥꯏꯔꯛꯄꯗ ꯔꯣꯅꯤꯇꯥꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯔꯦ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯁꯨꯡꯎꯕꯨ ꯎꯔꯨꯗꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯊꯥꯕꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯤꯡꯁꯦꯜ ꯑꯗꯣ ꯍꯧꯖꯤꯛꯇ ꯎꯕꯅꯤ꯫ ꯃꯤꯡꯁꯦꯜ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯔꯣꯅꯤꯇꯥꯒꯤ ꯃꯁꯥꯗꯗꯤ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯤꯡꯀꯣꯛ ꯂꯥꯎꯕ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯅꯤꯇꯥꯅ ꯊꯥꯕꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯜꯂꯗꯨꯅ "ꯌꯥꯝꯅ ꯐꯖꯩꯌꯦ ꯃꯦꯗꯥꯝ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯥꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯀꯣꯛꯀꯤ ꯃꯁꯝ ꯑꯗꯨ ꯍꯥꯠꯅ ꯍꯥꯏꯔꯛꯏ꯫ "ꯃꯤꯡꯁꯦꯜꯁꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯈꯣꯏꯒꯤ ꯁꯥꯔ ꯒꯣꯄꯥꯜꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯊꯦꯠꯆꯜꯂꯕ ꯃꯐꯝꯁꯤꯕꯨ ꯏꯆꯥ ꯆꯥꯗꯕ꯭ꯔꯅꯦ?" ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯝꯆꯦꯠ ꯍꯥꯜꯂꯤꯉꯩ ꯔꯣꯅꯤꯇꯥꯅ "ꯍꯣꯏ ꯐꯖꯩꯌꯦ ꯃꯦꯗꯥꯝ, ꯃꯤꯡꯁꯦꯜꯗꯣ ꯌꯥꯝꯅꯁꯨ ꯃꯒꯨꯟ ꯂꯩ" ꯑꯁꯨꯝꯅ ꯁꯨꯝ ꯍꯥꯏꯔꯛꯂꯤ꯫ ꯊꯥꯕꯥꯅꯁꯨ "ꯑꯗꯨꯅꯤ, ꯃꯤꯡꯁꯦꯜꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯒꯨꯟ ꯂꯩꯕꯅꯤ. ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ, ꯑꯗꯨꯕꯨ ꯃꯁꯤ ꯀꯩꯅꯣꯝꯃꯗꯤ ꯏꯇꯧ ꯇꯧꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯅꯤꯇꯥꯅ "ꯍꯣꯏ, ꯑꯩꯅꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ. ꯃꯤꯡꯁꯦꯜꯁꯦ ꯏꯆꯝ ചꯝꯕ ꯃꯤꯡꯁꯦꯜ ꯑꯃ ꯅꯠꯇꯦ. ꯃꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯑꯣꯏꯒꯤ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯥꯈ꯭ꯔꯕꯅꯤ." ꯊꯥꯕꯥꯅ "ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯗꯨ ꯈꯪꯂꯤꯕꯅꯣ ꯍꯥ ꯔꯣꯅꯤꯇꯥ?" ꯑꯗꯨꯝꯅ ꯊꯥꯕꯥꯅ ꯍꯥꯏꯔꯛꯄꯗ ꯔꯣꯅꯤꯇꯥꯅ "ꯀꯃꯥꯏꯅ ꯈꯪꯉꯣꯏꯗꯣꯔꯤꯕꯅꯣ? ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯦ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯥꯅ "ꯀꯔꯤꯅꯣ ꯅꯪꯅ ꯈꯪꯂꯤꯕꯁꯤꯅ?" ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯔꯣꯅꯤꯇꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯔꯣꯅꯤꯇꯥ ꯂꯩꯔꯝꯗꯕꯗꯨꯗ ꯊꯥꯕꯥꯅ "ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦ? ꯍꯧꯖꯤꯛꯇ ꯁꯤꯗ ꯋꯥ ꯉꯥꯡꯉꯝꯃꯒ ꯀꯌꯥ ꯊꯨꯅ ꯃꯥꯡꯉꯤꯕꯅꯣꯅꯦ?" ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯔꯣꯅꯤꯇꯥꯗꯤ ꯀꯤꯆꯟꯂꯣꯝꯗꯒꯤ ꯄꯔꯞ ꯊꯣꯛꯂꯛꯏ, ꯀꯣꯜꯂꯤꯛ ꯀꯣꯔꯥꯡ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯥꯅ "ꯍꯩꯃꯥ ꯔꯣꯅꯤꯇꯥ, ꯅꯪꯗꯤ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯝꯃꯒ ꯀꯃꯥꯏꯅ ꯃꯥꯡꯉꯤꯕ? ꯅꯠꯇꯦ, ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯀꯩꯅꯣ ꯃꯌꯥꯝ ꯌꯥꯎꯋꯦꯕꯨ ꯀꯩꯅꯣ?" ꯑꯁꯨꯝꯅ ꯊꯥꯕꯥꯅ ꯍꯥꯏꯔꯛꯄꯗ ꯔꯣꯅꯤꯇꯥ ꯏꯉꯛꯅ "ꯀꯔꯤꯅꯣ ꯃꯦꯗꯥꯝ? ꯑꯩꯗꯤ ꯃꯦꯗꯥꯝꯒ ꯋꯥꯔꯤ ꯑꯃꯠꯇꯁꯨ ꯁꯥꯟꯅꯈꯤꯕ ꯂꯩꯇꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯥꯅ "ꯀꯔꯤꯅꯣ? ꯅꯪꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤꯡꯁꯦꯜꯁꯤ ꯃꯒꯨꯟ ꯌꯥꯝꯅ ꯂꯩ, ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯈꯤꯕꯗꯥꯏꯅꯦ?" ꯃꯇꯝ ꯑꯗꯨꯗ ꯔꯣꯅꯤꯇꯥ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ "ꯃꯦꯗꯥꯝ, ꯑꯩꯗꯤ ꯉꯁꯥꯏ ꯃꯦꯗꯥꯝꯒ ꯎꯅꯔꯝꯕꯗꯨ, ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯆꯥꯛꯈꯨꯝꯗ ꯋꯥꯏ ꯇꯩꯕ ꯆꯪꯉꯤ, ꯑꯗꯨꯒ ꯀꯤꯆꯟ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯀꯣꯜꯂꯤꯛ ꯈꯔꯁꯤ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯜꯂꯨꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯂꯤꯕꯅꯤ. ꯑꯩꯗꯤ ꯃꯦꯗꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯂꯩꯇꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯥꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯔꯒ "ꯑꯣ, ꯐꯔꯦ, ꯅꯪꯒꯤ ꯊꯕꯛꯀ ꯇꯧꯖꯔꯨꯔꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯔꯣꯅꯤꯇꯥ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯥꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯧꯖꯤꯛꯇ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅ ꯀꯅꯥ? ꯔꯣꯅꯤꯇꯥꯅꯤꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯔꯣꯅꯤꯇꯥꯒꯤ ꯃꯅꯥꯛꯇ ꯊꯥꯕꯥ ꯑꯃꯨꯛ ꯂꯥꯛꯏ꯫ ꯔꯣꯅꯤꯇꯥ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯁꯤꯡ ꯑꯗꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯏ ꯇꯩꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯊꯥꯕꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯔꯣꯅꯤꯇꯥꯅ "ꯃꯦꯗꯥꯝ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯥꯕꯥꯅ "ꯀꯔꯤꯁꯨ ꯇꯧꯗꯦꯗ. ꯅꯪ ꯑꯗꯨ ꯂꯣꯏꯔꯒꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇꯪ ꯂꯥꯛꯑꯣ. ꯑꯩ ꯃꯊꯛꯀꯤꯗ ꯂꯩꯔꯝꯒꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯕꯥ ꯆꯠꯈ꯭ꯔꯤ꯫ ꯔꯣꯅꯤꯇꯥꯅ "ꯀꯔꯤꯅꯣꯅꯦ ꯃꯦꯗꯥꯝꯁꯤꯕꯨ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ." ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯅꯤꯇꯥ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯊꯥꯕꯥꯅ ꯉꯁꯥꯏ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯗꯨꯗ ꯃꯍꯥꯛ
ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯒ ꯊꯦꯡꯅꯔꯦ꯫ ꯒꯣꯄꯥꯜꯅ ꯔꯣꯅꯤꯇꯥ ꯀꯩꯅꯣꯅꯦ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯨ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯅꯤꯇꯥꯅ ꯃꯦꯗꯥꯝꯅ ꯂꯥꯛꯑꯣꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯁꯥꯔ꯫ ꯑꯣ ꯅꯣꯏ ꯃꯦꯗꯥꯝꯁꯦ ꯀꯩꯅꯣ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯎꯕꯒꯨꯝ ꯇꯧꯏ꯫ ꯆꯪꯉꯨ ꯆꯪꯉꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯪꯉꯨꯆꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯅꯤꯇꯥꯅ ꯍꯣꯏ ꯁꯥꯔ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯉꯁꯥꯏꯗꯁꯨ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯉꯩꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯅꯤꯕꯗꯨ ꯅꯪ ꯀꯔꯤꯝꯇ ꯈꯪꯍꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯆꯪꯉꯨ ꯆꯪꯉꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯒꯣꯄꯥꯜ ꯄꯔꯞ ꯄꯔꯞ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯅꯤꯇꯥ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯥ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯂꯒ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯂꯩꯔꯝꯕꯒꯨꯝ ꯊꯦꯡꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯅꯤꯇꯥ ꯆꯪꯁꯤꯜꯂꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗ ꯊꯥꯕꯥꯅ ꯔꯣꯅꯤꯇꯥ ꯆꯪꯉꯨ ꯆꯪꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯥꯅ ꯔꯣꯅꯤꯇꯥꯗ ꯀꯔꯤꯒꯤꯗꯃꯛꯇ ꯀꯧꯕꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯥꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅ ꯇꯧꯕꯅꯤꯗ꯫ ꯉꯁꯥꯏ ꯑꯩꯅ ꯃꯤꯡꯁꯦꯜꯗꯨꯗ ꯁꯝꯆꯦꯠ ꯍꯥꯠꯂꯒ ꯂꯩꯔꯤꯉꯩ ꯅꯪ ꯑꯩꯒꯤ ꯇꯨꯡꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯒꯦꯕ? ꯑꯁꯨꯝꯅ ꯍꯪꯉꯛꯄꯗꯨꯗ ꯔꯣꯅꯤꯇꯥꯅ ꯃꯦꯗꯥꯝ ꯑꯩꯗꯤ ꯁꯝꯆꯦꯠ ꯍꯥꯞꯄꯒ ꯑꯃꯠꯇ ꯈꯪꯍꯧꯔꯦꯗ꯫ ꯃꯦꯗꯥꯝꯅ ꯀꯨꯝꯊꯔꯛꯂꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯩꯗꯤ ꯑꯗꯨꯃꯛ ꯆꯠꯂꯕꯅꯤ꯫ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯁꯝꯆꯦꯠ ꯍꯥꯠꯅ ꯍꯥꯠꯅ ꯋꯥꯔꯤ ꯁꯥꯕꯗ ꯇꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯂꯛꯏ ꯃꯗꯣ ꯅꯪꯒꯤ ꯈꯣꯟꯖꯦꯜꯅꯤ ꯑꯗꯨꯅ ꯀꯝꯗꯧꯔꯤꯕ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯅꯤꯇꯥꯅ ꯃꯦꯗꯥꯝ ꯑꯗꯨꯃꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯕꯥꯅ ꯐꯔꯦ ꯁꯨꯝꯗꯧꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 7 ꯇꯥꯕꯗꯣ ꯑꯗꯨ ꯐꯥꯎꯕꯗ ꯅꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯣ꯫ ꯉꯁꯤꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯈꯔ ꯃꯐꯝ ꯑꯁꯤꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯁꯦꯝ ꯁꯥꯕꯁꯨ ꯈꯔ ꯌꯥꯎꯅꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯅꯤꯇꯥꯅ ꯍꯣꯏ ꯃꯦꯗꯥꯝ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯕꯥꯅ ꯌꯥꯔꯦ ꯌꯥꯔꯦ ꯊꯕꯛ ꯇꯧꯖꯔꯨꯔꯣ ꯍꯥꯏꯕꯗꯒꯤ ꯔꯣꯅꯤꯇꯥ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯦ꯫ ꯊꯥꯕꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯔꯣꯅꯤꯇꯥ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯑꯀꯤꯕꯁꯨ ꯈꯔ ꯐꯥꯎꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯅꯤꯇꯥ ꯀꯨꯝꯊꯔꯛꯄꯗ ꯃꯤꯡꯁꯦꯜ ꯑꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯉꯁꯥꯏ ꯊꯥꯕꯥꯅ ꯍꯥꯏꯔꯛꯈꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯁꯝ ꯍꯥꯠꯂꯤꯉꯩꯗ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥ ꯉꯥꯡꯉꯛꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯅꯤ ꯍꯥꯏꯔꯛꯄꯅꯤꯅ ꯃꯍꯥꯛꯁꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯍꯥꯏꯐꯦꯠ ꯔꯣꯅꯤꯇꯥꯅ ꯎꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯃꯤ ꯁꯥꯃꯤ ꯁꯨꯠ ꯃꯥꯡꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯝꯕ ꯁꯛꯇꯝ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯁꯨꯠ ꯂꯥꯎꯅ ꯃꯥꯡꯈꯤꯕꯗꯨꯗ ꯔꯣꯅꯤꯇꯥ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕꯁꯤ ꯍꯥꯏꯕꯗꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯅꯤꯇꯥꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯤꯡꯁꯦꯜꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯡꯁꯦꯜ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯃꯁꯤꯗꯩꯁꯤꯗ ꯍꯦꯛ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯀꯤꯕ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯔꯣꯅꯤꯇꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕꯠ ꯁꯝꯂꯒ ꯆꯠꯈꯤꯕꯗꯨ ꯔꯣꯅꯤꯇꯥꯅ ꯍꯥꯏꯐꯦꯠ ꯎꯍꯧꯕꯗꯒꯤꯗꯤ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯆꯠꯂꯝꯗꯦ꯫ ꯔꯣꯅꯤꯇꯥ ꯀꯤꯔꯛꯂꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯤꯕꯗꯨ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯊꯕꯛꯁꯤꯡ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯄꯥꯜꯁꯨ ꯑꯣꯐꯤꯁ ꯃꯇꯝ ꯌꯧꯔꯗꯨꯅ ꯒꯣꯄꯥꯜ ꯑꯣꯐꯤꯁꯇ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯕꯥꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯀꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯃꯍꯥꯛꯁꯨ ꯑꯣꯐꯤꯁ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕꯁꯤ ꯔꯣꯅꯤꯇꯥ ꯃꯇꯣꯝꯇꯅꯤ꯫ ꯔꯣꯅꯤꯇꯥ ꯊꯥꯖꯕ ꯌꯥꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯤ ꯑꯃ ꯑꯣꯏ꯫ ꯃꯍꯥꯛ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ, ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯁꯦ ꯕꯣꯔꯗꯤꯡꯗ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯁꯨ ꯒꯣꯄꯥꯜ ꯑꯃꯗꯤ ꯊꯥꯕꯥ ꯃꯈꯣꯏ ꯑꯅꯤꯅ ꯊꯝꯃꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯇꯧꯒꯗꯕ ꯈꯣꯔꯁꯥ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯍꯨꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯨꯟꯕꯤꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯔꯣꯅꯤꯇꯥꯅꯁꯨ ꯒꯣꯄꯥꯜ ꯑꯃꯗꯤ ꯊꯥꯕꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯖꯤꯜꯂꯨꯗꯅ ꯃꯈꯣꯏꯒꯤꯗꯃꯛꯇꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯊꯕꯛ ꯁꯨꯖꯔꯤꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯒꯣꯄꯥꯜ ꯑꯃꯗꯤ ꯊꯥꯕꯥꯅꯁꯨ ꯈꯪꯅ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯏ꯫ ꯒꯣꯄꯥꯜꯅꯁꯨ ꯔꯣꯅꯤꯇꯥ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯜ ꯑꯃꯒꯨꯝꯅ ꯈꯜꯂꯤ, ꯑꯗꯨꯒ ꯊꯥꯕꯥꯅꯁꯨ ꯒꯣꯄꯥꯜꯒꯤ ꯃꯆꯟꯅꯨꯄꯤ ꯔꯣꯅꯤꯇꯥꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯣꯅꯤꯇꯥꯗ ꯌꯨꯝ ꯑꯗꯨ ꯁꯦꯟꯅꯔꯝꯃꯨ ꯍꯥꯏꯗꯨꯅ ꯊꯅꯝꯕꯗ ꯒꯣꯄꯥꯜ ꯑꯃꯗꯤ ꯊꯥꯕꯥ ꯃꯈꯣꯏꯅꯤꯒꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯦ꯫
ꯃꯔꯝ ꯑꯁꯤꯅ ꯔꯣꯅꯤꯇꯥ ꯌꯨꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯊꯥꯕꯥ ꯑꯃꯗꯤ ꯒꯣꯄꯥꯜ ꯑꯣꯐꯤꯁꯇ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯔꯣꯅꯤꯇꯥ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯀꯨꯞꯅꯣꯝ ꯄꯨꯝꯅꯃꯛ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯊꯕꯛ ꯇꯤꯚꯤ ꯌꯦꯡꯕꯗꯣ ꯌꯦꯡꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯇꯤꯚꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ 11 ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯣꯅꯤꯇꯥꯅ ꯇꯤꯚꯤ ꯀꯥ ꯑꯗꯨꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯔꯣꯅꯤꯇꯥꯅ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯣꯅꯤꯇꯥꯅ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣꯅꯦ ꯃꯈꯥꯗ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯔꯣꯅꯤꯇꯥ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯔꯣꯅꯤꯇꯥꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯗꯨꯡ ꯆꯦꯟꯈ꯭ꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯀꯥꯆꯤꯜ ꯀꯣꯌꯥ ꯆꯪꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯇꯤꯚꯤ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯤꯚꯤꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯃꯊꯪ ꯆꯦꯅꯦꯜ ꯁꯤꯟꯗꯨꯅ ꯊꯥꯕꯒꯤ ꯈꯣꯟꯖꯦꯜ ꯃꯉꯣꯟꯗ ꯇꯥꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯅꯤꯇꯥꯅ ꯀꯅꯥꯅꯣꯅꯦ ꯑꯃꯨꯛ ꯀꯥꯗ ꯂꯩꯔꯤꯕꯁꯤꯅ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯣꯅꯤꯇꯥ ꯄꯔꯞ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯇꯤꯚꯤ ꯀꯥ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯔꯣꯅꯤꯇꯥ ꯃꯁꯥꯗ ꯑꯀꯤꯕ ꯄꯥꯈꯠꯄꯗꯤ ꯈꯔ ꯍꯧꯔꯛꯂꯕꯅꯤ꯫ ꯉꯍꯥꯟ ꯃꯈꯩ ꯑꯁꯨꯝꯅ ꯈꯛ ꯇꯧꯈꯤꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯅ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗ ꯈꯟꯖꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯔꯣꯅꯤꯇꯥ ꯍꯥꯏꯗꯨꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯔꯣꯅꯤꯇꯥꯕꯨ ꯀꯧꯔꯛꯄ ꯑꯗꯨꯗ ꯔꯣꯅꯤꯇꯥꯅ ꯃꯍꯥꯛꯀꯤ ꯃꯦꯗꯥꯝ ꯊꯥꯕꯥꯗꯣ ꯍꯜꯂꯛꯂꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯔꯣꯅꯤꯇꯥꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ, ꯑꯗꯨꯒ ꯒꯦꯠ ꯑꯗꯨꯁꯨ ꯍꯥꯡꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯅꯤꯇꯥꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯧꯕ ꯃꯥꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯒꯦꯠꯁꯤ ꯃꯇꯧ ꯀꯔꯝꯅ ꯆꯪꯂꯛꯀꯗꯧꯔꯤꯕꯅꯣ? ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯆꯥꯛꯈꯨꯝꯗ ꯒꯤꯂꯥꯁ ꯇꯥꯔꯒ ꯀꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯔꯣꯅꯤꯇꯥꯅ ꯇꯥꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯅꯤꯇꯥꯅ ꯍꯧꯗꯣꯛꯅꯒ ꯒꯤꯂꯥꯁꯇꯨ ꯏꯟꯊꯔꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯔꯣꯅꯤꯇꯥ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯒꯤꯂꯥꯁ ꯑꯃꯠꯇ ꯇꯥꯔꯝꯗꯦ, ꯀꯥꯏꯁꯨ ꯀꯥꯏꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯅꯤꯇꯥ ꯌꯨꯝ ꯑꯁꯦ ꯇꯝꯅꯕ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯊꯥꯕꯥ ꯑꯃꯗꯤ ꯒꯣꯄꯥꯜ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯁꯟꯈ꯭ꯔꯦ꯫ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯍꯦꯛ ꯇꯥꯕꯒ ꯔꯣꯅꯤꯇꯥ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ, ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯇꯤꯚꯤ ꯀꯥꯗ ꯇꯤꯚꯤ ꯊꯥꯔꯝꯕ ꯇꯤꯚꯤ ꯑꯗꯣ ꯃꯨꯊꯠꯂꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯅꯤꯇꯥꯅ ꯇꯤꯚꯤ ꯑꯗꯨ ꯃꯨꯊꯠꯂꯕ ꯃꯇꯨꯡꯗ ꯃꯄꯥꯟꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯈꯜꯂꯗꯨꯅ ꯇꯤꯚꯤ ꯀꯥ ꯑꯗꯨꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯇꯤꯚꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯔꯞ ꯂꯥꯛꯄꯗ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯊꯦꯠꯇꯨꯅ ꯊꯝꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯁꯝꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯗꯨ ꯁꯝꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯃꯃꯥꯏ ꯑꯗꯣ ꯍꯥꯏꯔꯞ ꯅꯣꯟꯊꯔꯞ ꯇꯧꯔꯒ ꯃꯃꯤꯠ ꯑꯗꯨꯅ ꯉꯣꯔꯣꯡ ꯉꯣꯡꯈꯠꯂꯒ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯁꯛꯇꯝ ꯑꯃ ꯃꯍꯥꯛꯅ ꯎꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯔꯣꯅꯤꯇꯥ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯇꯨꯡꯂꯣꯝꯗ ꯇꯞꯅ ꯍꯜꯂꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗꯗꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯀꯔꯤꯁꯨ ꯃꯃꯤ ꯇꯥꯔꯝꯗ꯭ꯔꯦ꯫ ꯔꯣꯅꯤꯇꯥ ꯂꯥꯞꯇꯛꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯔꯣꯅꯤꯇꯥꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯣꯅꯤꯇꯥꯒꯤ ꯃꯈꯧꯔꯤꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯨꯡꯂꯣꯝꯗꯒꯤ ꯃꯈꯨꯠ ꯇꯥꯛ ꯂꯥꯎꯅ ꯄꯥꯏꯔꯛꯇꯨꯅ ꯃꯈꯧꯔꯤꯗꯨꯗ ꯃꯦꯠꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯔꯣꯅꯤꯇꯥ ꯀꯟꯅ ꯂꯥꯎꯔꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯣ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ꯫ ꯔꯣꯅꯤꯇꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯡꯁꯦꯜ ꯑꯗꯨꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯤ꯫ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯔꯣꯅꯤꯇꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯔꯣꯅꯤꯇꯥꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯆꯪꯕ ꯍꯧꯔꯛꯏ꯫ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯔꯣꯅꯤꯇꯥꯒꯤ ꯃꯁꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯁꯥꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯅꯤꯇꯥ ꯍꯨꯃꯥꯡ ꯑꯣꯔꯣ ꯇꯥꯗꯨꯅ ꯃꯍꯥꯛ ꯑꯋꯥꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯈꯥꯡꯂꯤꯉꯩ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯆꯣꯡꯊꯣꯔꯛꯂꯤꯕꯁꯦ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫
ꯃꯤꯠ ꯃꯅꯥ ꯏꯀꯨꯠ ꯀꯨꯠꯂꯒ ꯃꯌꯥ ꯑꯗꯨꯅ ꯏꯆꯧ ꯆꯧꯕ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤ ꯄꯨꯝꯅꯃꯛ ꯁꯔꯨ ꯐꯥꯎꯔꯕꯒꯨꯝ ꯏꯈꯨꯏ ꯈꯨꯏꯖꯤꯜꯂꯒ ꯏꯀꯪ ꯀꯪꯁꯤꯟꯕ ꯃꯃꯤꯠꯇꯨꯅ ꯏꯀꯨꯠ ꯀꯨꯠꯂꯒ ꯃꯁꯝ ꯃꯅꯥ ꯑꯅꯤ ꯑꯍꯨꯝꯈꯛ ꯍꯧꯔꯒ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯅ ꯔꯣꯅꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯔꯣꯅꯤꯇꯥꯗ ꯆꯥꯒꯗꯕꯒꯤ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯂꯥꯎꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯔꯣꯅꯤꯇꯥ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯅꯤꯇꯥꯅ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯑꯀꯤꯕꯗꯣ ꯈꯥꯡꯂꯤꯉꯩ ꯄꯨꯡ 12 ꯇꯥꯕꯒꯤ ꯀꯥꯇꯥ ꯌꯥꯝꯅ ꯍꯧꯅ ꯈꯤꯡꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯡ 12 ꯇꯥꯕꯒꯤ ꯀꯥꯇꯥ ꯈꯣꯡꯂꯛꯄꯗꯨꯗ ꯔꯣꯅꯤꯇꯥ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯩ ꯔꯣꯅꯤꯇꯥ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤꯗꯣ ꯃꯦꯠꯁꯤꯟꯖꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯇꯧꯕ ꯉꯥꯛꯇꯃꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯔꯣꯅꯤꯇꯥꯅ ꯃꯈꯧꯔꯤ ꯃꯦꯠꯁꯤꯟꯖꯔꯤꯕꯗꯨ ꯃꯁꯥꯅꯁꯨ ꯎꯖꯔꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯅꯤꯇꯥ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯣ ꯁꯠ ꯊꯥꯗꯣꯛꯂꯒ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯨꯗꯤ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯇ ꯇꯩꯔꯤꯕ ꯍꯨꯃꯥꯡ ꯃꯌꯥꯝꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯇꯩꯊꯣꯛꯂꯦ꯫ ꯑꯗꯨꯗꯨꯒ ꯈꯜꯂꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯉꯁꯤ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯑꯩ ꯏꯁꯥꯃꯛ ꯏꯇꯣꯝꯇ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯃ ꯇꯧꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯂꯩꯔꯤꯉꯩ ꯇꯤꯚꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯤꯚꯤ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯚꯣꯂꯨꯝ ꯑꯗꯣ ꯍꯧꯅ ꯂꯩꯈꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯅꯤꯇꯥ ꯄꯔꯞ ꯇꯤꯚꯤ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯔꯤꯃꯣꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯤꯚꯤ ꯑꯗꯣ ꯃꯨꯊꯠꯂꯤ꯫ ꯇꯤꯚꯤ ꯑꯗꯨꯅ ꯍꯦꯛ ꯃꯨꯊꯠꯈꯤꯕꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯒꯦꯠꯇ ꯀꯟꯅ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯊꯤꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯣꯅꯤꯇꯥ ꯃꯍꯥꯛ ꯈꯣꯡꯂꯩ ꯊꯨꯅ ꯒꯦꯠꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯒꯦꯠꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯒ ꯒꯦꯠ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯒꯦꯠ ꯑꯗꯨꯒꯤ ꯑꯄꯤꯛꯄ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯏ꯫ ꯑꯗꯨꯒ ꯀꯅꯥ ꯍꯪꯕꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯗ ꯍꯪꯂꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯅ ꯕꯥꯇꯣꯜ ꯑꯃꯇꯪ ꯊꯝꯖꯔꯝꯒꯦ ꯇꯧꯕꯅꯤ, ꯁꯤꯗ ꯂꯩꯖꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯤꯁꯜꯂꯛꯏ꯫ ꯔꯣꯅꯤꯇꯥꯅ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗꯒꯤ ꯕꯥꯇꯣꯜ ꯑꯗꯣ ꯂꯧꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯗꯣ ꯆꯠꯈ꯭ꯔꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨꯅ ꯔꯣꯅꯤꯇꯥꯒꯤ ꯃꯁꯥꯗ ꯀꯤꯔꯝꯕꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯕꯒꯨꯝ ꯇꯧꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯥꯇꯣꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯁ꯭ꯇꯤꯌꯥꯔ ꯑꯗꯨꯗ ꯐꯝꯂꯒ ꯕꯥꯇꯣꯜ ꯑꯗꯣ ꯃꯍꯥꯛꯅ ꯑꯣꯏꯅ ꯄꯥꯗꯨꯅ ꯌꯦꯡꯉꯤ꯫ ꯕꯥꯇꯣꯜ ꯑꯗꯨ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯕꯥꯇꯣꯟ ꯑꯣꯏꯔꯝꯈꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯆꯠꯅꯅꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯥꯇꯣꯟ ꯑꯣꯏꯔꯝꯕꯗꯨꯗ ꯔꯣꯅꯤꯇꯥꯅ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯠꯊꯣꯛꯂꯒꯦ ꯍꯥꯏꯔꯅꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯠꯊꯣꯛꯂꯕꯗꯤ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯒꯅꯤ? ꯌꯨꯝꯁꯦ ꯑꯩꯉꯣꯟꯗ ꯁꯪꯉꯨ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯁꯨꯝꯅ ꯔꯣꯅꯤꯇꯥ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯤ꯫ ꯃꯁꯨꯝꯅ ꯂꯩꯔꯤꯉꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒꯣꯄꯥꯜ ꯑꯃꯗꯤ ꯊꯕꯥ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯂꯤ꯫ ꯊꯕꯥꯅ ꯑꯣꯐꯤꯁꯇꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯔꯣꯅꯤꯇꯥꯅ ꯊꯕꯥꯗ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯕꯥꯅ ꯍꯥꯏ, ꯅꯪꯒꯤꯗꯨꯗꯤ ꯄꯥꯈꯟꯗ ꯈꯟꯖꯟꯕꯗꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯀꯔꯥꯏꯗꯒꯤ ꯑꯗꯨꯃ ꯇꯧ ꯌꯥꯕ꯭ꯔꯣ? ꯑꯁꯨꯝꯅ ꯊꯕꯥꯅ ꯔꯣꯅꯤꯇꯥꯗ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯔꯣꯅꯤꯇꯥ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯄ ꯆꯪꯈ꯭ꯔꯤ꯫ ꯔꯣꯅꯤꯇꯥ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯊꯕꯥꯅ ꯎꯠꯂꯝꯕ ꯑꯗꯨꯗ ꯔꯣꯅꯤꯇꯥ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯊꯕꯥꯅ ꯉꯁꯥꯏ ꯍꯥꯏꯔꯛꯈꯤꯕ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯤ ꯈꯔ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯥꯛꯀꯅꯤ, ꯃꯃꯥꯟꯅꯕꯤ ꯈꯔ ꯄꯨꯟꯒꯅꯤ ꯍꯥꯏꯈꯤꯕꯗꯨ ꯂꯣꯏꯅꯃꯛ ꯌꯧꯁꯤꯟꯅꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯂꯥꯡꯕꯒ ꯈꯣꯠꯄꯒ ꯔꯣꯅꯤꯇꯥꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯊꯝꯂꯤꯕꯁꯤꯡ ꯑꯗꯨ ꯆꯥꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯡꯂꯝꯕ ꯃꯌꯥꯝ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯤ꯫ ꯔꯣꯅꯤꯇꯥꯅ ꯆꯈꯥꯏꯔꯤꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯊꯪ ꯂꯣꯏꯁꯤꯜꯂꯛꯄ, ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯑꯃꯗꯤ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛ ꯇꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯊꯕꯥꯗꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯗꯨꯒ ꯄꯨꯟꯗꯨꯅ ꯈꯔ ꯊꯛꯄ ꯆꯥꯕ ꯈꯔ ꯇꯧꯈꯤꯕꯗꯨꯅ ꯌꯥꯝꯅ ꯉꯥꯎꯃꯟꯈꯤꯕꯅ ꯃꯍꯥꯛꯇꯤ ꯐꯃꯨꯡꯗ ꯂꯣꯡꯗꯥ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯣꯄꯥꯜꯅ
ꯔꯣꯅꯤꯇꯥ ꯅꯪꯕꯨ ꯅꯇꯣꯝꯗ ꯁꯨꯝ ꯂꯩꯕꯁꯤꯕꯨ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯔꯣꯅꯤꯇꯥꯅ ꯌꯥꯅꯤꯗ ꯁꯥꯔ ꯍꯥꯏꯗꯨꯅ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯤ ꯔꯣꯅꯤꯇꯥ ꯃꯇꯣꯝꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗꯨꯅ ꯒꯣꯄꯥꯜ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯔꯣꯅꯤꯇꯥꯕꯨ ꯁꯪꯕꯤꯕ ꯑꯣꯏꯅ ꯃꯍꯥꯛꯁꯨ ꯐꯣꯟꯗ ꯐꯦꯁꯕꯨꯛ ꯄꯥꯏꯗꯨꯅ ꯁꯨꯃꯛ ꯂꯩꯔꯤ ꯔꯣꯅꯤꯇꯥ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯆꯈꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯄꯔꯞ ꯃꯍꯥꯛꯁꯨ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯏ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯒꯣꯄꯥꯜꯅ ꯀꯅꯥꯅꯣꯅꯦ ꯈꯟꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯒꯣꯄꯥꯜꯅ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯐꯦꯁꯕꯨꯛ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯅꯅꯕꯒꯤ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯅꯨꯡꯁꯤꯠꯀꯤ ꯑꯣꯏꯕ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯍꯥꯏ ꯀꯩꯅꯣꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯣꯐꯥꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯣꯄꯥꯜꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯈꯔ ꯑꯣꯏꯔꯞꯅ ꯆꯥꯎꯔꯕ ꯒꯝꯂꯥ ꯑꯃ ꯂꯩꯔꯤꯕ ꯒꯝꯂꯥ ꯑꯗꯨꯗ ꯐꯖꯔꯕ ꯎ ꯄꯥꯝꯕꯤ ꯃꯥꯟꯕ ꯃꯅꯥ ꯆꯔꯣꯡ ꯄꯥꯟꯕ ꯂꯩ ꯆꯕꯨꯜ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯨꯝꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯒꯣꯄꯥꯜꯅ ꯎꯔꯛꯄꯗꯨꯗ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯒꯤ ꯁꯌꯦꯡꯗ ꯄꯣꯞ ꯂꯥꯎꯅ ꯐꯨꯔꯛꯄꯗꯨꯗ ꯒꯣꯄꯥꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡꯗ ꯂꯩꯊꯣꯔꯛꯄꯗꯗꯤ ꯔꯣꯅꯤꯇꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯒꯣꯄꯥꯜꯅ ꯔꯣꯅꯤꯇꯥ ꯀꯩꯅꯣꯅꯦꯍꯦ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯏꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯔꯣꯅꯤꯇꯥꯅ ꯀꯩꯗꯧꯕꯤꯔꯕꯒꯦ ꯁꯥꯔ ꯑꯩꯅ ꯁꯥꯔꯗ ꯍꯟꯖꯤꯟ ꯀꯧꯕꯗꯗꯤ ꯁꯥꯔ ꯀꯔꯤꯁꯨ ꯇꯥꯗꯦ ꯁꯣꯝꯗ ꯁꯨꯝ ꯆꯪꯈꯤꯕꯗꯨꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯁꯥꯔꯕꯨ ꯈꯥꯝꯖꯕꯅꯤ ꯑꯩ ꯅꯪꯅ ꯀꯧꯕꯗꯣ ꯇꯥꯈꯤꯗ꯭ꯔ ꯃꯥꯜꯂꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯅꯤꯇꯥꯅ ꯁꯥꯔ ꯑꯩꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯒꯦ ꯊꯕꯛꯁꯨ ꯂꯣꯏꯔꯝꯂꯕꯅꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯊꯤꯟꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯣꯄꯥꯜꯅ ꯍꯣꯏ ꯂꯥꯛꯑꯣ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯤꯟꯕꯤꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜꯅ ꯔꯣꯅꯤꯇꯥꯕꯨ ꯊꯤꯟꯗꯣꯔꯛꯂꯤ ꯑꯁꯨꯝꯅ ꯈꯔ ꯊꯤꯟꯗꯣꯔꯛꯂꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜꯅ ꯌꯥꯔꯗ꯭ꯔ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯔꯣꯅꯤꯇꯥꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪꯒ ꯊꯤꯟꯕꯤꯌꯨ ꯇꯥ ꯒꯣꯄꯥꯜ ꯃꯇꯝꯁꯦ ꯈꯔ ꯊꯦꯡꯕꯁꯤꯗ ꯇꯧꯕꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯒꯣꯄꯥꯜꯅ ꯐꯔꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯔꯣꯅꯤꯇꯥꯕꯨ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯤ ꯒꯣꯄꯥꯜ ꯍꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤ ꯃꯦꯟ ꯔꯣꯗ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯛ ꯃꯇꯥꯏꯗꯅꯤ ꯑꯗꯨꯒ ꯃꯦꯟ ꯔꯣꯗ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯋꯥꯡꯃꯗꯗꯤ ꯁꯔꯀꯥꯔꯅ ꯂꯩꯁꯜꯂꯒ ꯊꯝꯂꯕ ꯑꯗꯨꯒ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯍꯣꯁꯄꯤꯇꯥꯜ ꯁꯥꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯒ ꯁꯥꯈꯤꯗ꯭ꯔꯕ ꯑꯆꯧꯕ ꯂꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯌꯣꯠꯅ ꯈꯥꯖꯤꯜꯂꯒ ꯌꯥꯝꯅ ꯁꯣꯡꯖꯜꯂꯤ ꯑꯗꯨꯒ ꯃꯔꯛ ꯑꯗꯨꯗ ꯎ ꯄꯥꯝꯕꯤ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯟꯕꯅ ꯏꯁꯨꯛ ꯁꯨꯛꯄ ꯃꯐꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯒꯣꯄꯥꯜꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯆꯥꯎꯔꯕ ꯎ ꯀꯌꯥ ꯑꯗꯨꯃꯛ ꯍꯧꯔꯤ ꯃꯍꯧꯁꯥꯅ ꯒꯣꯄꯥꯜ ꯎ ꯌꯥꯝꯅ ꯊꯥꯒꯟꯕ ꯑꯃꯗꯤ ꯎ ꯋꯥ ꯌꯣꯛꯀꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯄꯅꯤ ꯃꯁꯤꯗꯒꯤꯗꯤ ꯒꯣꯄꯥꯜꯅ ꯔꯣꯅꯤꯇꯥꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯔꯣꯅꯤꯇꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯪꯍꯧꯔꯕꯅꯤ ꯑꯁꯨꯝꯅ ꯒꯣꯄꯥꯜꯅ ꯃꯌꯨꯝ ꯌꯧꯅꯕ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯖꯒꯥꯗꯣ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯩꯔꯤꯕ ꯒꯦꯠ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯒꯣꯄꯥꯜꯅ ꯍꯥꯏꯐꯦꯠ ꯎꯍꯧꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯀꯔꯤꯁꯨ ꯍꯥꯡꯗꯣꯛꯇꯕ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯤꯕ ꯒꯦꯠ ꯑꯗꯨꯕꯨ ꯐꯥꯎꯖꯤꯟꯗꯨꯅ ꯆꯪꯈꯤꯕ ꯑꯗꯨꯅꯤ ꯃꯗꯨ ꯎꯕꯗ ꯒꯣꯄꯥꯜ ꯃꯃꯤꯠ ꯃꯅꯥꯒ ꯆꯞ ꯌꯨꯡꯉꯤ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯔꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯒꯣꯄꯥꯜ ꯄꯔꯞ ꯂꯥꯛꯂꯒ ꯒꯦꯠ ꯑꯗꯣ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯍꯥꯡꯇꯣꯛꯏ ꯑꯁꯨꯝꯅ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯒꯦꯠ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯃꯉꯣꯟꯗ ꯐꯪꯕꯗꯒꯤ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯕꯁꯨ ꯒꯣꯄꯥꯜꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯍꯧꯖꯤꯛ ꯒꯦꯠ ꯑꯁꯤ ꯐꯥꯎꯖꯤꯟꯗꯨꯅ ꯆꯪꯈ꯭ꯔꯤꯕꯗꯨ ꯃꯤꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯄꯔꯞ ꯏꯃꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯣꯏꯕ ꯍꯨꯏꯁꯤꯡꯁꯨ ꯑꯔꯥꯞꯄꯗ ꯂꯥꯛꯅ ꯈꯣꯡꯂꯤ ꯑꯗꯨꯒ ꯌꯥꯝ ꯁꯥꯡꯅ ꯆꯤꯡꯗꯨꯅꯁꯨ ꯈꯣꯡꯂꯤ
ꯍꯨꯏꯁꯤꯡꯅ ꯈꯣꯡꯂꯛꯄ ꯀꯞꯂꯛꯄ ꯇꯧꯔꯛꯄ ꯑꯗꯨꯗ ꯒꯣꯄꯥꯜ ꯃꯁꯥꯗꯣ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯛꯄꯗꯒꯤ ꯄꯔꯞ ꯁꯪꯁꯤꯜꯂꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯣꯄꯥꯜ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯍꯧꯕ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯇꯣꯡꯂꯒ ꯃꯀꯨ ꯑꯃꯅ ꯈꯣꯡꯂꯤꯕꯗꯣ ꯒꯣꯄꯥꯜꯅ ꯇꯥꯔꯤ꯫ ꯒꯣꯄꯥꯜ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄ ꯑꯁꯤꯗ ꯑꯁꯤꯒꯨꯝꯅ ꯃꯀꯨꯅ ꯈꯣꯡꯕꯁꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯀꯨꯅ ꯈꯣꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯁꯨ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯃꯛꯇꯗ꯫ ꯑꯁꯨꯝꯅ ꯒꯣꯄꯥꯜ ꯃꯀꯨ ꯈꯣꯡꯂꯤꯕ ꯎ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯏ꯫ ꯃꯀꯨ ꯇꯣꯡꯂꯤꯕꯗꯨꯗꯤ ꯎꯗꯦ, ꯑꯗꯨꯕꯨ ꯎꯁꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯒꯣꯄꯥꯜꯅ ꯎꯕꯗꯒꯤ ꯒꯣꯄꯥꯜ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯏꯃꯨꯡꯗ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯕ ꯃꯇꯨꯡ ꯒꯣꯄꯥꯜ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯔꯞ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯄꯔꯞ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛꯅ ꯂꯩꯔꯛꯈꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯨꯔꯤ꯫ ꯃꯔꯝꯗꯤ ꯃꯗꯨ ꯌꯨꯝꯖꯥꯎꯒꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤꯅ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯁꯛꯇꯝ ꯇꯥꯔꯤꯕꯗꯨ ꯎꯕꯗ ꯒꯣꯄꯥꯜ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯑꯇꯩ ꯑꯃ ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯁꯛꯇꯝꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯀꯅꯥꯒꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯂꯨꯈꯝꯒꯤ ꯁꯔꯨꯛ ꯑꯣꯏꯅ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯣꯄꯥꯜ ꯇꯨꯡꯗ ꯍꯨꯠ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯏꯆꯦ ꯆꯦꯈꯥꯏꯕ, ꯃꯃꯤꯠ ꯃꯅꯥꯒꯗꯨꯅ ꯏꯂꯥꯎ ꯂꯥꯎꯔꯒ ꯃꯃꯥꯏ ꯑꯗꯨꯅ ꯎꯟꯁꯥ ꯈꯣꯛꯇꯣꯛꯈꯤꯕꯒꯤ ꯃꯄ꯭ꯔꯥꯡ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯁꯛꯇꯝ ꯑꯃꯅ ꯃꯌꯥ ꯍꯤꯒꯠꯂꯒ ꯃꯁꯝ ꯐꯟꯗꯣꯛꯇꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯝꯅ ꯒꯣꯄꯥꯜꯅ ꯂꯩꯁꯤꯜꯂꯛꯄꯗ ꯑꯗꯨꯝꯅ ꯂꯦꯞꯄꯝꯕ ꯑꯗꯨꯗꯒꯤꯗꯤ ꯒꯣꯄꯥꯜ ꯀꯟꯅ ꯂꯥꯎꯔꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯒꯨꯗ꯭ꯔꯨꯡ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯥꯟꯅꯔꯛꯂꯤ꯫ ꯒꯣꯄꯥꯜ ꯇꯨꯡꯗꯒ ꯍꯟꯅ ꯌꯦꯡꯗꯦ, ꯃꯍꯥꯛ ꯏꯁꯇꯤꯌꯥꯔ ꯑꯗꯨꯗ ꯄꯔꯞ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯥꯈꯠꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯣꯟꯁꯤꯜꯂꯤ꯫ ꯒꯣꯄꯥꯜꯅ ꯑꯗꯨꯝꯅ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯂꯣꯟꯁꯤꯟꯈꯤꯕꯒ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯗꯣꯡ ꯊꯤꯜꯂꯤ꯫ ꯒꯣꯄꯥꯜ ꯍꯨꯃꯥꯡꯅ ꯃꯁꯥ ꯑꯗꯨ ꯆꯣꯠꯂꯕꯅꯤ꯫ ꯊꯕꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯗꯥ ꯇꯥꯗꯨꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯒꯣꯄꯥꯜ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯕꯥꯕꯨ ꯍꯧꯗꯣꯛꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ? ꯃꯍꯥꯛ ꯍꯧꯗꯣꯛꯂꯒ ꯍꯦꯟꯅ ꯑꯗꯨꯝ ꯎꯌꯥ ꯂꯥꯡꯅꯅꯕꯅꯤ ꯈꯜꯂꯗꯨꯅ ꯒꯣꯄꯥꯜ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ, ꯀꯅꯥꯅ ꯁꯥꯕꯅꯣ ꯍꯥꯏꯕꯗꯨ ꯗꯨꯀꯥꯟ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯪꯂꯨꯗꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯒꯣꯄꯥꯜ ꯑꯍꯤꯡ ꯑꯗꯨꯃ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯒꯣꯄꯥꯜꯅ ꯑꯍꯤꯡ ꯑꯗꯨꯃ ꯌꯥꯝꯅ ꯋꯥꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯄꯥꯜꯗꯅ ꯒꯣꯄꯥꯜꯒꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯅꯥꯁꯣꯟꯅꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯒꯣꯄꯥꯜꯅ, ꯍꯩ, ꯀꯅꯥꯅꯣ? ꯀꯩꯅꯣ ꯃꯤꯒꯤ ꯀꯥꯒꯤ ꯊꯣꯡꯕꯨ ꯍꯥꯡꯉꯨ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯍꯥꯛ ꯀꯅꯥꯅꯣ? ꯅꯍꯥꯛꯄꯨ ꯇꯤꯟꯕꯨ ꯂꯥꯏꯃꯨ ꯐꯠꯇꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯊꯣꯡ ꯑꯗꯣ ꯗꯪ ꯊꯤꯜꯂꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯣꯄꯥꯜꯁꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯄꯣꯠ ꯑꯃ, ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯕꯇꯜ ꯑꯃ ꯃꯍꯥꯛꯅ ꯇꯥꯞ ꯂꯥꯎꯅ ꯇꯦꯕꯜ ꯑꯗꯨꯗꯒꯤ ꯂꯧꯊꯔꯤ, ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨꯗ ꯃꯈꯣꯜ ꯍꯧꯅ ꯇꯣꯝ ꯂꯥꯎꯅ ꯊꯣꯝꯈꯤꯕꯗꯒꯤꯗꯤ ꯊꯣꯡ ꯑꯗꯨꯗ ꯊꯤꯜꯂꯝꯕ ꯑꯃꯗꯤ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯉꯨꯔꯨꯡ ꯁꯣꯜꯂꯝꯕ ꯅꯥꯁꯣꯟꯅꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯤ꯫ ꯒꯣꯄꯥꯜ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯁꯥꯗ ꯑꯀꯤꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯉꯥꯜꯂꯤꯕ ꯕꯂꯞ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯃꯨꯠꯈ꯭ꯔꯤ꯫ ꯕꯂꯞ ꯑꯗꯨꯅ ꯃꯨꯠꯈꯤꯕꯗꯨꯗ ꯒꯣꯄꯥꯜ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗ ꯀꯥꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯣ ꯀꯣꯏꯃꯥ ꯃꯥꯔꯒ ꯃꯣꯕꯥꯏꯜ ꯑꯗꯨꯒꯤ ꯐ꯭ꯂꯥꯛꯁ ꯀꯥꯞꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯏꯟꯚꯥꯏꯇꯔ ꯑꯣꯇꯣ ꯊꯝꯕꯅꯤꯅ ꯃꯁꯥ ꯃꯇꯣꯝꯇ ꯑꯃꯨꯛ ꯉꯥꯜꯂꯛꯂꯤ, ꯑꯗꯨꯒ ꯉꯥꯜꯂꯛꯂꯤꯕꯗꯨꯁꯨ ꯃꯑꯣꯡ ꯑꯃꯗꯅꯤ, ꯄꯤꯠ ꯈꯞꯂꯒ, ꯑꯗꯨꯒ ꯕꯂꯞꯀꯤ ꯃꯆꯨ ꯑꯗꯣ ꯑꯁꯨꯝ ꯉꯥꯡꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯇꯧꯔꯤꯕꯁꯤꯗ ꯒꯣꯄꯥꯜ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯍꯥꯏꯐꯝ ꯈꯪꯗꯕꯗꯒꯤ ꯒꯣꯄꯥꯜ ꯃꯁꯤꯗꯤ
ꯑꯩꯒꯤ ꯍꯧꯅꯕꯤꯗꯨ ꯍꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜ ꯃꯆꯤꯡ ꯀꯥꯔꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯈꯪꯍꯥꯡ ꯍꯥꯡꯗꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯍꯅꯨꯕꯤ ꯑꯃ ꯆꯩꯁꯨ ꯁꯨꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯣꯄꯥꯜꯅ ꯃꯈꯣꯟ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯅ ꯌꯥꯝꯅ ꯍꯧꯅ ꯀꯔꯥꯏꯗꯒꯤ ꯕꯨꯠꯅꯣ ꯃꯐꯝ ꯑꯃꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤꯕꯣ, ꯃꯁꯤꯒꯤ ꯃꯤꯡꯁꯦꯜ ꯑꯁꯦ ꯊꯨꯒꯥꯏꯔꯒ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜꯅ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯂꯥꯎꯊꯔꯛꯄꯗ ꯏꯃꯨꯡꯗꯣ ꯄꯨꯡꯅꯤꯟ ꯅꯤꯟꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯤꯕꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯣꯄꯥꯜꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯈꯜꯂꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯇꯨꯃꯤꯟ ꯂꯣꯏꯅꯃꯛ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯤꯞꯊꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯕꯥꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯃꯈꯨꯠ ꯑꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯃꯥꯔꯛꯄ ꯑꯗꯨꯗꯗꯤ ꯒꯣꯄꯥꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯊꯕꯥꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯨꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯕꯥ ꯍꯥꯏꯐꯦꯠꯇꯪꯗꯤ ꯉꯥ ꯁꯪꯗꯨꯅ ꯒꯣꯄꯥꯜꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯀꯩꯁꯨ ꯇꯧꯗꯦ ꯇꯨꯝꯃꯨ ꯍꯥꯏꯔꯛꯄꯗꯒꯤ ꯊꯕꯥ ꯑꯃꯨꯛ ꯇꯨꯝꯊꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯟꯒꯗꯕ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯤ꯫ ꯒꯣꯄꯥꯜꯁꯨ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯂꯛꯇꯕꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯂꯤ꯫ ꯒꯣꯄꯥꯜ ꯐꯃꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯊꯕꯥꯗꯤ ꯃꯀꯣꯛ ꯆꯤꯛꯂꯤ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯏꯁꯤꯡ ꯈꯔ ꯊꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯅꯤꯇꯥ ꯃꯈꯣꯏꯒꯤ ꯒꯦꯠ ꯍꯥꯡꯅꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯔꯤ꯫ ꯔꯣꯅꯤꯇꯥ ꯆꯪꯂꯛꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯇꯧꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜ ꯃꯊꯛꯂꯣꯝꯗꯒꯤ ꯄꯔꯞ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯁꯨ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯒꯅꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯔꯣꯅꯤꯇꯥ ꯑꯃꯗꯤ ꯊꯕꯥ ꯄꯨꯡꯉꯛꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯕꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ, ꯃꯥꯏ ꯃꯤꯠꯀ ꯑꯝꯇ ꯇꯥꯗ꯭ꯔꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯣꯄꯥꯜꯅ ꯍꯩ, ꯃꯥꯏ ꯃꯤꯠ ꯇꯥꯕꯒ ꯂꯥꯏꯔꯤ, ꯃꯁꯤꯒꯤ ꯅꯨꯡꯁꯤꯜꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯟꯗꯣꯛꯂꯨꯈꯤꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯕꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯒ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯜ ꯑꯁꯤ ꯑꯃꯨꯛ ꯍꯟꯗꯣꯛꯂꯨꯒꯗꯧꯔꯤꯕꯅꯣ? ꯉꯔꯥꯡꯗ ꯄꯨꯔꯛꯇ ꯉꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯣꯄꯥꯜꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯃꯤꯡꯁꯦꯜꯁꯦ ꯅꯪꯒꯤ ꯑꯣꯏꯖꯍꯧꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯒꯣꯄꯥꯜ ꯄꯔꯞ ꯊꯣꯛꯈꯤ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯗꯤ ꯊꯅꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯣꯅꯤꯇꯥ ꯒꯣꯄꯥꯜꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯔꯣꯅꯤꯇꯥꯅꯁꯨ ꯆꯤꯡꯅꯔꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯒꯣꯄꯥꯜ ꯄꯔꯞ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯗꯨꯀꯥꯟꯗꯣ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯊꯪꯅꯕꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡꯗ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯄꯨꯗꯨ ꯊꯣꯡ ꯍꯥꯡꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯊꯪꯅꯕꯗ ꯐꯝꯂꯤꯕ ꯗꯨꯀꯥꯟ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯍꯥꯡꯉꯔꯣꯏ, ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯈꯔ ꯂꯩ ꯍꯥꯏꯗꯅ ꯉꯔꯥꯡꯗꯒꯤꯗꯤ ꯍꯥꯡꯉꯛꯇꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯣꯄꯥꯜ ꯃꯈꯣꯏꯒꯤ ꯌꯨꯝꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗꯒꯤꯗꯤ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯣꯏꯅꯃꯛ ꯇꯥꯛꯄꯤꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯣꯄꯥꯜ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯡꯁꯦꯜ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯤꯡꯁꯦꯜ ꯌꯣꯟꯕ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯪꯒꯣꯏꯒꯤ ꯖꯤꯡꯒꯁꯤꯡ ꯑꯗꯣ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯖꯤꯡꯒꯁꯤꯡ ꯑꯗꯣ ꯁꯪꯒꯣꯏ ꯑꯗꯨ ꯁꯤꯙꯔꯒ ꯑꯅꯧꯕ ꯑꯃ ꯁꯥꯅꯕꯒꯤ ꯇꯧꯔꯤꯕ ꯖꯥꯠꯅꯤ꯫ ꯒꯣꯄꯥꯜ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯃꯤꯡꯁꯦꯜ ꯌꯣꯟꯕ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯇꯥꯃꯣ, ꯀꯔꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤ ꯌꯨꯝꯒ ꯊꯤꯔꯒ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ? ꯁꯣꯝꯗ ꯆꯪꯕꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯞꯅ ꯀꯧꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯁꯥꯕ ꯑꯍꯜꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯤꯙꯔꯛꯄ ꯎ ꯋꯥꯁꯤꯡ ꯑꯗꯣ ꯒꯣꯄꯥꯜꯅ ꯎꯅꯕ ꯂꯥꯛꯂꯤꯕ ꯃꯤꯡꯁꯦꯜ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯈꯔꯒꯅ ꯍꯣꯟꯗꯣꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯃꯤꯡꯁꯦꯜ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯩ, ꯅꯍꯥꯟ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯂꯩꯈꯤꯕ ꯃꯤꯡꯁꯦꯜꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯃꯤꯡꯁꯦꯜꯅꯣꯃꯤ? ꯃꯗꯨꯒꯤ ꯃꯤꯡꯁꯦꯜꯗꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯦꯛ ꯊꯝꯂꯨꯕꯗꯒꯤꯗꯤ ꯑꯃꯨꯛꯇꯣꯏꯕ ꯇꯝꯅꯕꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯃꯁꯨ ꯆꯩꯁꯨ ꯁꯨꯗꯨꯅ ꯍꯦꯛ ꯆꯠꯄ ꯎꯏ꯫ ꯅꯠꯇꯦ, ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅꯦ ꯃꯤꯡꯁꯦꯜꯒꯗꯣ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ, ꯑꯩ ꯅꯉꯣꯟꯗ ꯄꯤꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡꯁꯨ ꯈꯪꯕ ꯄꯥꯝꯕꯗꯒꯤ ꯑꯩ
ꯅꯉꯣꯟꯗ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯇꯥꯃꯣ ꯑꯩꯁꯨ ꯃꯗꯨ ꯀꯔꯤꯃꯠꯇꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜ ꯑꯗꯣ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯉꯣꯟꯗ ꯌꯣꯟꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯣꯡꯅ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯊꯅꯝꯕ ꯃꯤꯡꯁꯦꯜꯅꯤ ꯌꯨꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯊꯨꯒꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯤꯡꯁꯦꯜ ꯑꯁꯤꯃꯗꯤ ꯃꯍꯥꯛꯅ ꯂꯧꯁꯤꯜꯍꯧꯔꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯌꯣꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯌꯣꯜꯂꯝꯕꯅꯤ ꯃꯤꯡꯁꯦꯜꯗꯨꯅꯒ ꯈꯔ ꯃꯑꯣꯡ ꯐꯖꯕ ꯃꯥꯒꯤ ꯃꯄꯥꯟꯗ ꯆꯠꯂꯤꯕ ꯐ꯭ꯔꯦꯝꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯗꯤꯖꯥꯏꯟꯗꯨ ꯐꯖꯕꯗꯒꯤ ꯑꯩꯅ ꯃꯁꯤ ꯂꯛꯆꯔꯤꯒꯤ ꯑꯣꯏꯕ ꯌꯥꯏ ꯈꯜꯂꯗꯅ ꯑꯩꯅ ꯂꯩꯍꯧꯈꯤꯕꯅꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯅꯪꯅ ꯂꯩꯍꯧꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯂꯩꯐꯝꯒ ꯈꯪꯕ꯭ꯔꯣ ꯇꯥꯃꯣ ꯃꯗꯨ ꯂꯩꯐꯝꯕꯨꯗꯤ ꯈꯪꯉꯦ ꯑꯗꯨꯒ ꯃꯃꯤꯡꯗꯤ ꯈꯪꯍꯧꯗ꯭ꯔꯦꯅꯤ ꯑꯗꯨ ꯏꯕꯨꯡꯉꯣ ꯅꯪ ꯊꯕꯛꯁꯨ ꯈꯔ ꯆꯤꯜꯂꯤ ꯏꯕꯥꯅꯤ ꯆꯠꯂꯒ ꯊꯤꯗꯕ ꯌꯥꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯩ ꯈꯪꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯝꯕ ꯃꯇꯝꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯇꯥꯃꯣ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗꯦ ꯃꯔꯝꯗꯤ ꯃꯗꯨ ꯑꯩꯅ ꯌꯨꯝꯗ ꯊꯝꯗꯕꯒꯤ ꯃꯥꯜꯂꯤ ꯑꯩꯒꯤꯗꯤ ꯗꯨꯀꯥꯟꯗ ꯑꯌꯨꯛ ꯄꯨꯡ 7-9ꯗ ꯆꯠꯄꯅꯤꯗꯣ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯄꯨꯡ 4:30-5ꯗ ꯍꯜꯂꯛꯄꯅꯤꯗꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯒꯨꯝꯕꯁꯤ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯖꯥꯠꯅꯤ ꯃꯗꯨ ꯑꯣꯏꯒꯅꯤ ꯑꯗꯣ ꯃꯤꯗꯣ ꯑꯃꯨꯛꯇꯪ ꯊꯤꯃꯤꯟꯅꯁꯤꯕꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯀꯩꯅꯣꯝ ꯇꯧꯔꯅꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯅꯪꯅ ꯑꯣꯏꯈꯤꯒ ꯑꯣꯏꯔꯣꯗꯩꯕꯣ ꯑꯩ ꯍꯣꯔꯦꯟꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯡꯁꯦꯜꯗꯨ ꯄꯨꯔꯛꯂꯒꯦ ꯑꯁꯨꯝꯅ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯄꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯌꯥꯔꯅꯤ ꯇꯥꯃꯣ ꯃꯤꯡꯁꯦꯜꯗꯣ ꯃꯗꯨ ꯄꯤꯖꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯣꯏꯅ ꯊꯤꯕꯅ ꯐꯔꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯊꯤꯕ ꯍꯥꯏꯗꯨꯅ ꯌꯥꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯄꯥꯜ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗꯗꯤ ꯊꯥꯕꯥ ꯑꯃꯗꯤ ꯔꯅꯤꯇꯥ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯔꯤꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯃꯤ ꯒꯣꯄꯥꯜꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯊꯥꯕꯥꯅ ꯁꯤꯗ ꯊꯦꯠꯄ ꯃꯤꯡꯁꯦꯜꯗꯣ ꯃꯤꯅ ꯍꯨꯔꯥꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯣꯄꯥꯜꯅ ꯀꯔꯤ ꯃꯤꯅ ꯍꯨꯔꯥꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯍꯩ ꯍꯨꯕꯨ ꯍꯨꯔꯥꯟꯈ꯭ꯔꯕꯗꯤ ꯐꯔꯤꯕꯅꯤꯅꯦ ꯃꯗꯨ ꯅꯠꯇ꯭ꯔꯗꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯣꯠꯈꯤꯕ ꯃꯥꯡꯈꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯤꯡꯁꯦꯜꯗꯣ ꯑꯐꯕ ꯃꯤꯡꯁꯦꯜ ꯅꯠꯇꯦ ꯃꯗꯨ ꯕꯨꯠꯀꯤ ꯃꯤꯡꯁꯦꯜ ꯑꯣꯏꯕ꯭ꯔꯥ ꯀꯔꯤꯅꯣꯝꯃ ꯇꯧꯔꯤꯅꯦ ꯃꯗꯣ ꯍꯩ ꯊꯤꯌꯨ ꯐꯪꯅꯕ ꯊꯤꯌꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯦ ꯐꯪꯕ ꯀꯧꯕ ꯂꯩꯃꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯒꯣꯄꯥꯜ ꯁꯥꯎꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯆꯈꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯛꯏ ꯑꯁꯨꯝꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯛꯄꯗ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯒꯣꯄꯥꯜꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯐꯃꯨꯡꯒꯤ ꯀꯥꯡꯈꯒꯤ ꯃꯊꯛ ꯑꯗꯨꯗ ꯅꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯒꯣꯄꯥꯜꯅ ꯄꯥꯛꯊꯗꯨꯅ ꯊꯤꯔꯛꯄꯗ ꯊꯦꯡꯅꯈꯤꯕꯅꯤ ꯃꯁꯤꯗꯤ ꯒꯣꯄꯥꯜꯅ ꯁꯤꯗꯗꯤ ꯀꯅꯥꯅ ꯅꯞꯁꯤꯜꯂꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯡꯁꯦꯜ ꯑꯗꯣ ꯇꯞꯅ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯁꯦ ꯃꯩ ꯊꯥꯗꯣꯛꯂꯁꯤꯔꯥ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯄꯥꯜꯅ ꯃꯤꯡꯁꯦꯜ ꯑꯗꯣ ꯁꯦꯒꯥꯗ ꯌꯦꯞꯁꯜꯂꯒ ꯀꯨꯏꯅ ꯊꯝꯕꯗ ꯐꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯊꯣꯛꯈꯤ ꯒꯣꯄꯥꯜꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯊꯥꯕꯥꯅ ꯀꯔꯤꯅꯣꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯅꯤꯇꯥꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯑꯗꯨꯒ ꯊꯥꯕꯥꯅꯁꯨ ꯃꯁꯤꯒꯤ ꯃꯤꯡꯁꯦꯜ ꯑꯁꯦ ꯍꯦꯛ ꯄꯣꯔꯛꯄꯗꯒꯤ ꯀꯔꯤꯅꯣꯃꯗꯤ ꯑꯗꯨꯃꯛ ꯇꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯄꯥꯜꯅ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯌꯣꯜꯂꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯤꯡꯁꯦꯜꯁꯦ ꯄꯨꯔꯒ ꯂꯥꯛꯂꯕꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯊꯤꯅꯅꯕ ꯇꯧꯁꯤ ꯃꯤꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯤꯡꯁꯦꯜꯁꯦ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯣꯄꯥꯜꯅ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯏꯕꯨꯡꯉꯣ ꯃꯁꯤ ꯌꯨꯝꯗ ꯁꯨꯝ ꯊꯝꯕꯗ ꯃꯁꯤ ꯕꯦꯔꯥ ꯀꯥꯔꯛꯀꯗꯧꯔꯤ ꯑꯩꯅ ꯑꯁꯨꯝꯅ ꯃꯤꯡꯁꯦꯜ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯤꯊꯣꯛꯈꯤꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯅꯔ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯂꯨꯠꯈ꯭ꯔꯤꯕꯅꯤꯅ ꯃꯤꯡꯁꯦꯜꯁꯦ ꯀꯥꯡꯈꯗ ꯅꯞꯄꯒ ꯂꯩꯔꯝꯃꯤ ꯁꯦ ꯊꯤꯔꯨꯔꯁꯤ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯑꯩ ꯏꯁꯥꯒꯤ ꯒꯥꯔꯤ ꯌꯥꯎꯔꯛꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯄꯤꯔꯝꯕ ꯃꯤꯑꯣꯏ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯄꯤꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯌꯨꯝ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯄꯥꯈꯟ ꯈꯟꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯗꯨꯒ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯅ ꯂꯩꯔꯝꯕ ꯅꯤꯄꯥ ꯑꯗꯨꯗ ꯊꯦꯡꯅꯔꯤ ꯅꯤꯄꯥ ꯑꯗꯨ ꯎꯕꯗ ꯒꯣꯄꯥꯜꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯁꯤꯗ ꯂꯩꯕ ꯋꯥ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯥꯃꯣ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯣꯄꯥꯜꯅ
ꯏꯕꯨꯡꯉꯣ ꯁꯦ ꯁꯤꯒꯤ ꯃꯤꯡꯁꯦꯜꯁꯤ ꯅꯪꯅ ꯌꯣꯜꯂꯝꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯄꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯍꯣꯏ ꯃꯥꯅꯤ ꯀꯩꯗꯧꯔꯕꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯣꯄꯥꯜꯅ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯕꯨ ꯏꯕꯨꯡꯉꯣ ꯃꯁꯤꯗꯒꯤ ꯕꯨꯠ ꯑꯃ ꯊꯣꯛꯂꯛꯂꯒ ꯑꯩꯒꯁꯦ ꯍꯥꯠꯀꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦꯅꯦ ꯃꯁꯤꯕꯨ ꯅꯪꯕु ꯀꯔꯤꯃꯇ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯣ ꯅꯠꯇꯦ ꯃꯤꯡꯁꯦꯜ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯃꯤꯡꯁꯦꯜꯅꯣꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ ꯃꯤꯡꯁꯦꯜꯗꯣ ꯑꯆꯝꯕ ꯃꯤꯡꯁꯦꯜ ꯅꯠꯇꯦ ꯃꯗꯨ ꯕꯨꯠꯀꯤ ꯃꯤꯡꯁꯦꯜꯅꯤ ꯃꯗꯨꯗ ꯊꯋꯥꯏ ꯑꯃ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯗꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯃꯨꯛꯁꯨ ꯁꯥꯐꯣꯡꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯤꯗꯤ ꯁꯣꯛꯇꯕꯅꯤ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯃꯥꯡ ꯃꯇꯝꯗ ꯃꯤ ꯁꯣꯛꯂꯛꯄꯗꯒꯤ ꯃꯍꯥꯛ ꯃꯥꯡꯍꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕꯗꯤ ꯁꯨꯡꯉꯝ ꯉꯝꯈꯤꯗꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯤꯄꯥ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯂꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯃꯆꯦ ꯑꯍꯜ ꯂꯩꯔꯤ ꯃꯆꯦ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯅꯣꯡꯃ नुपी मचा अदुना मिंगसेलदा फमलगा समचट हातुना लेरिंगै मखोय मयामना तौदुना नुपी मचा अदुपु मंगक लैथेक्तुना मखोरी मेतुना हाटखि मसिदगिदि नुपी मचा अदुगी थवाइदो मिंगसेल असिदा चंगलगा दुमक लैख्रबनी मिंगसेल असिदा थवाइदो हेक संखिबगा इमुंग अदु लैबा मी मथंग मथंग असुम नारखि अदुगा अना लायों खंगना यामना साथी साथीना मंगक लैखाइबा अमति भंगकसिंग अदुना इसांग सांगना चिंथलगा सिरंबा असगुनलबा कया अमा तोरपदगी माइबा माइबी तनादुना येंखि मतमदुत्ता माइबी हनुबी अमा लाक्तुना तौरिबसिंग अदु फननबा यामना कन्ना लाई खुरुमखि असुमा लाई खुरुमबदगिदि माइबी हनुबी अदुसु नोंगालपदा मिसि थीना सिदगा लेरमखि मसिदगिदि मखोइना मिंगसेल असे अमुकना सिजिनदनबा हाइदुना थुगाइनबगिदमक कयारा खन्ना होनखि अदुबु थुगाइनबा होनरिबा मिसिंग अदो मसा मतोमता इयोदुना सिबा अमति मसा पुनमक क्रक क्रक कंसिंदुना खुदक्ता सिबा कया अमा तोरकपदगी मिंगसेल असे अचौबु उपु अमदा हापसलगा थमखि अदुबु युम अदुदा तमनबा मिसि मिनादि सुंगलेप लेपखिदि असमना तौदुना नुपी अहनगी मसासिंग लोइना हाटपा लोरबा मतुंग नुपी अहन यावना हाटखि असमना तोरकपदगिदि युम अदो हेना हेना तमनरकपा थवाई मयामगी लेफम हाइबदो ओइरखि मसिदगिदि युम अदो मयामना लैबा किनबदगी कनासु लैनखिद्रे युम अदुगी युमबु ओइरिबा मी अदुसु लम्मसि थादोक्तुना अतोपा लम अमदा लैख्रे मदुगी मतुंगदगिदि युम असे का हेना तमनरकपदगी युम असि मथोंग मरम खंगना पणगन निंखाइरखि ममैथंगदा युमबु अदुना युम असे लोइनमक निंखाइरबनिना तेमथोक्लगा नुना तौरंग थबक तौरो हाइदुना सरकारदा सिनखिबदगिदि मफम अदुता स्कूल अचौबा मा कॉलेज अमा साननबगिदमक्ता थुगाइखि मदुगी थुगाइबा चटपदा आइसु याउखि अदुना थबक सुबा सिनमी ओइना याउरुबदुदा उपु अमा थेंगनखिबनि आइना उपु अदो अइखोय मयामना हांदोक्लगा येंगरुबदा मागी अपाम लौनबदा मिंगसेल असि लेमहौबदगी मिंगसेल असे आइना लहौखिबनि अदुगा मिंगसेल असि अमुक दुकान मपु अदुदा योंथोक्नबगी तौरिंगै आइना युमदा थमलिंगैदा मसिंग यानबा बुट प्रेत कयाना आइबु यामना वाहनखि मदुगी मतुंग नोंग हेक गानबगा आइना योंथोखिबनि अदुबु आइ फबा कौबा लैखिरि अदुमक तमनखि मिंगसेल असे आइगी इनाक्ता थमलंबदगी आइबु बुट मयाम अदुना लाक्नरकपदगी माइबा अमदा हंगलुबदा माइबा अदुना वारिसिंग असे लिरखिबनि मरम अदुना थवाई मिरेल पुनमक मिंगसेल अदुदा अमुक हापचंद्रबदी याररोय हाइदुना आई आजा पूजा कया तौदुना मिंगसेल अदुदा हलनखिबनि मिंगसेल अदु सोंगे तामोना लैरबनिना तामोकी युमदा असिगुमलबा थबकसी अमु हौरक्लिबनि अदुमना हाइरकपदा गोपालना ओ अदु वरबदी इबुंगो नंगी माइबदु अमुक्तंग आइगा तांदबा याद्रे असुमना हाइबदगी मखोय पुन्ना आमाइबा अदुगी मनाक्ता लाखि अदुगा थोलबा थोदोसिंग असिगी मतांगदा लोइनमक तमखि मसिदगिदि आमाइबा अदुना मिंगसेल अदो दुकानदार असिगी दुकानदा अदुमक थमलो अदुगा करीमदा तरोक्लरोय दुकानदार असिगिदि दुकान असिदा nga खक लाकबनि अदुगी सुमथकता दुकान असिदि मी यामना लांगबना मरम ओरगा करीमदा तौबा ngamlakloi
ꯃꯔꯝ ꯑꯗꯨꯅ ꯗꯨꯀꯥꯟ ꯑꯁꯤꯗ ꯍꯦꯟꯅ ꯊꯝꯕꯅ ꯍꯦꯟꯅ ꯐꯔꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯡꯁꯜ ꯑꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛ ꯃꯟꯊꯔꯛꯇꯨꯅ ꯀꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯃꯛ ꯃꯥꯡꯖꯈ꯭ꯔꯒꯗꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯃ ꯇꯧꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤꯁꯦ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯒꯣꯄꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯐꯖꯅ ꯑꯖꯥ ꯄꯨꯖꯥ ꯀꯌꯥ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯗ ꯁꯤꯟꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅꯁꯨ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯊꯝꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯣꯄꯥꯜꯒꯤ ꯏꯃꯨꯡꯗ ꯇꯝꯅꯔꯝꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯕꯗꯨ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯒꯤ ꯗꯨꯀꯥꯟ ꯑꯗꯣ ꯅꯣꯡꯃ ꯍꯨꯔꯥꯟꯕ ꯈꯔꯅ ꯅꯨꯃꯤꯗꯥꯡꯗ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯍꯨꯔꯥꯟꯈꯤ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯃꯇꯝꯗ ꯃꯤꯡꯁꯦꯜ ꯑꯗꯨꯁꯨ ꯌꯥꯎꯅ ꯍꯨꯔꯥꯟꯈꯤ꯫ ꯃꯤꯡꯁꯦꯜ ꯑꯗꯨ ꯍꯨꯔꯥꯟꯈꯤꯕ ꯑꯗꯨꯗ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯁꯨ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯑꯀꯤꯕꯗꯣ ꯃꯥꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫